Hayeng dagi hougadouriba Board of Secondary Education Manipur Bosem na louba Class 10 ki examination da sharuk yagadouriba maheiroi singda Bosem ki maikeidagi yaipha paojel pirakpaga loinana examination asigi Manungda kanagumba amattana Bandh blockade amadi general strike Nachingba toubiganu haina Bosem ki Chairman Akham Joykumar na appeal Tourakli Hayeng dagi hougadouriba examination asiga mari lainana ngasi bau parada leiba Bosem ki conference hall da pangthokpa paugi mifamda Bosem ki Chairman Akham Joykumar na hai Chahi asigi oina Bosem na louba examination asida sharuk yagadouriba maheiroi singna kanglon chumna examination thaduna maipakpa examination ama ohenbada puna hotnaminasi examination asi yengsunaba inspection team kunmanga semduna leire maheiroi loop kharagasu chatminanaba sem saba loire chingi center humdoi amadi Tamgi Center Marifutara Matoi Puna Center Chamaga Yankai Marida Pangthokadoriba examination asida Lengaki Maheiroi Sang Singi Maheiroi Lising Mapanga Chamaga Tara Mapan Adet School gi Maheiroi Lising Amaga Chahunga Tara Manga Lanai Maheiroi Sang Singi Maheiroi Lising Kuntaret ka Chaniga Marifu Matoi Puna Maheiroi Lising Kuntrataret ka Satret Katara Mangana examination asida Saruyaki Masida nupi mahairoina lising tara mapanga subna marifutaret amadi nupa mahairoina lising tara nipanga chatruka kunipani haujithok liba irang asina maram oiraga Bosem gi official singge sathok sasinda khudongcha daba leiriba sigi yenglaga chingi district singgi nodal officer sing hablei hairiba nodal officer sing asina chingi district singda Bosem gi mahut sinduna inspection na chingba chathagani handa examination asida irang asina maram oiraga lanjena duna leiriba mahairoi lising amaromgi form fill up cell amata laudana tahonki Bosem na anoba khongthang kaya paikhatuna examination asi matamgi matungina khara makhai semdoknaba khonatuna lakli chahi asidagi hauraga hanadagi sizinaraklaba answer sheet adu OMR sheet na mahut silagani haina mahangna makha taki concern OCC aduga aduda tariba duty tariba oja invigilator SO SI ewasina singba singda akoi angang singda akoi adugumba OMR sita mami hana iramdabdu irakadabanina khara dingthina angang singbu bhab tananaba takpinanaba soidanaba phana biu habasigi apilamaga thamjari aduna hojiksi aikoi system da thoina hena asigi pochinatana awongbadi lejate aduga aikoi gi parikha gi aikoi gi saliba niti niyom asidi akoi nikthijna pangthok nanamagi damuta hauji hauji aikoi gi saita sem sabadi loijare